Hello ma'am, I hope six market da portray khara lai uge tau buni akhoi che se ngarang ibai ga sia ga tau raga manipur da la e bo ko ado moi thabak amagi lakpanina khangna ba amagi yum da lai re bo ko ado akhoi yum da thungakpa magna traga su aina moi lakpa ko buni nungai ta da ko ngarang nungthang oram da thunge moi se da nungang oram ai so moi lai da pando ado da una ba ngahak chatpiru re ado hayeng nungang oram amu handoi ni ba ko adu duna ngasi nungthin se ai hapka da portray khara sum leibiru rage hayeng ne marang taurani packing kai kang tau gada bani na haina ko ado hayeng ayuk sisu khoi da oina chak charasi haina domaina hai ba ko ado myang ngasi ge video se sum makha ta na yeng ne si ma chak tu dress set pa loi re khang ko paga chatani ma su yaw da dam mai ta ban na tra hello anh em sao con quay bazaar để chất lượng kia Nhà bazaar youre Acha Masih demi se yang hanga me footpath footpath po jam paman da ma le asi ni ba hang le na tra di lambi ga si sa pham nai po di Put paman da we hang ni am ta tha lam dre ne as ke te ho moi tan khai ram mya video da sangu ge collection sing khara yang ge ba ko kha sa ta video da collection se yam ya mane khan mo te yam lu ngai do oi ba ne ko sang to ni ngang ne Ini makan ada mana? kha ge da te scooter collection में हमसे Saya terima masuk. क्या कर रहा है यार ये बाइकी फ्रीट येंगे वीडियो तकी ओंग सा जगना जुडियो दम संगुगे नकनार बनी नको पन मका दा लेउ बन collection khuyam ti khanba su yam nungai re asidagi oina ibai ge su lobi re bo ko angang ngi mafam da ka khoi mathak ta oi gum tau da ne marang kai dro pojoi se yam badina khanba tu nungai sidana angang ge collection is sushi dro ako de siu yang nung shiri ni kurti se wa amna ka halak pada sor bo thaba la Ai sini pada. karma anga to ha ne oi yang to ke si se top se su nung shi ne color ka ya security se ba nung shi ya bi ma sai dress sai yang ngau sai ba T-shirt ngata lai re wow sigana party dress lai re wah kai no ni kari khonda no to ba ai ma khunu si di as khuphan si di gown lai
ꯍꯥꯟꯅ ꯌꯦꯡꯊꯣꯛꯈꯤꯒꯦ ꯆꯠꯂꯒ ꯐꯖꯅ ꯈꯔ ꯌꯥꯝ ꯆꯥꯎꯕ Sida. Sana kam pangge. ꯁꯤꯅ ꯑꯃꯨꯛ ꯈꯔ ꯑꯉꯥꯡ ꯃꯆꯥꯒꯤ ꯑꯩꯈꯣই ꯃꯆꯥ ꯍꯣꯏꯁꯨ ꯆꯍꯤꯒꯤ ꯑꯣꯏꯔꯅꯤ ꯕꯣꯇꯜꯁꯀꯁꯨ ꯌꯥꯝ ꯆꯣꯜꯂꯝꯃꯤ ꯉꯥꯏꯈꯣ ꯄꯥꯏꯕ ꯌꯥꯒꯤꯔꯣ ꯁꯤꯅ ꯅꯨꯄꯥ ꯃꯆꯥꯒꯤ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯁ ꯄꯣꯛꯇ ꯉꯥꯏꯕꯗ ꯁꯦꯟꯅꯕꯒꯤ ꯃꯆꯥ अच्छा स्कर्ट मैम सत खंजल्ले हौजिक फी दुकान दा चंगुरनी इमा कैथेलगी फने कैका योनफमदको चकिनु मचाना कदाई चलिनो माइ थोड़ा चल कैकासे उबदा हाउदौ मानद्रा पोपो कलावगा चावदनेको कुमने चाबा यादे मैम हिंजांग नापी खरा लौरी हयेंगेसुको मपागा मचागा गाड़ी मनुंग चटख्रे अꯉꯥꯡ ꯇꯨꯝꯒꯤꯗ ꯑꯩ ꯍꯣꯔꯦꯟ ꯁꯦꯀꯦꯟꯗꯤ ꯀꯩ ꯌꯥꯝꯗꯣꯏꯅꯣ ꯄꯣꯠ ꯂꯩꯕ ꯂꯣꯏꯔꯦ ꯆꯥꯅꯕꯒꯤꯗꯤ ꯍꯌꯦꯡ ꯑꯌꯨꯛꯇ ꯉꯥꯏꯍꯥꯛ ꯆꯠꯂꯒ ꯂꯧꯔꯅꯤ ꯑꯩꯕꯨꯗꯤ ꯌꯥꯎꯔꯔꯣꯏ ꯃꯇꯝꯁꯦ ꯊꯦꯡꯈ꯭ꯔꯦꯕ ꯋꯥꯔꯦꯕ ꯃꯆꯥꯗ ꯍꯥꯎꯕꯤ ꯆꯥꯏꯔꯣ ꯃꯣꯏ ꯀꯁꯇꯨꯔꯤ ꯃꯄꯥꯗ ꯈꯥꯡꯕꯗꯣ ꯅꯪ ꯐꯠ ꯆꯦꯜꯂꯒ ꯆꯥꯕ꯭ꯔꯥꯗꯒ ꯀꯩ ꯑꯝꯇ ꯍꯪꯉꯧꯀꯣ ꯍꯧꯖꯤꯛꯀꯤ ꯑꯥꯏꯗ꯭ꯔꯣꯞꯇꯣ ꯅꯝꯕꯔ 5 ꯀꯤꯗꯣ ꯀꯣ ꯆꯞ ꯃꯥꯟꯅꯕꯕꯨꯗꯤ ꯂꯩ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯁꯤꯅ ꯑꯩꯈꯣꯏ ꯆꯤꯆꯦ ꯍꯣꯏ ꯍꯟꯕ ꯅꯨꯃꯤꯠ ꯑꯣꯏꯗꯣꯏꯅꯤ ꯃꯣꯏꯁꯦ ꯅꯨꯡꯗꯥꯡꯒꯤ ꯐ꯭ꯂꯥꯏꯠ ꯑꯣꯏꯕꯅꯤꯅ ꯑꯌꯨꯛꯁꯦ ꯑꯁꯤꯗ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯁꯤ ꯍꯟꯗꯛꯇꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯈꯛꯇꯁꯨ ꯂꯩꯕ ꯑꯣꯏꯕꯅꯤꯅ ꯄꯨꯟꯅ ꯀꯣꯏꯊꯣꯛꯄ ꯑꯃ ꯀꯩꯝꯇ ꯇꯧꯍꯧꯗ꯭ꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯩꯁꯨ ꯊꯣꯡ ꯊꯥꯛꯄꯁꯦ ꯍꯧꯗ꯭ꯔꯤꯕ ꯃꯃꯥꯡꯗ ꯉꯔꯥꯡ ꯂꯩꯔꯛꯄ ꯄꯣꯠꯆꯩꯁꯤꯡꯗꯨꯁꯨ ꯍꯥꯏꯐꯦꯠ ꯎꯠꯆꯔꯝꯒꯦꯕꯀꯣ ꯁꯠ ꯁꯨꯝ ꯈꯜꯂꯛꯄꯅꯦ ꯑꯉꯥꯡ ꯌꯥꯎꯕꯅꯤꯅꯀꯣ ꯁꯤꯌꯥꯒ ꯃꯤꯌꯥꯒꯒꯤ ꯍꯥꯟꯅ ꯎꯠꯂꯛꯑꯒꯦ ꯇꯤ ꯁꯥꯔꯠ ꯑꯣꯏꯗꯣꯏꯅꯦ ꯀꯥꯂꯦꯟꯗ ꯁꯦꯠꯄ ꯅꯨꯡꯉꯥꯏꯔꯅꯤ ꯑꯁꯤꯅ ꯆꯞ ꯃꯥꯟꯅꯕ ꯁꯦꯠꯆꯕꯅꯤꯅ ꯆꯞ ꯃꯥꯟꯅꯕ ꯑꯣꯏꯅ ꯂꯧꯔꯛꯑꯦ ꯑꯁꯤꯗꯤ ꯁꯨꯝ ꯑꯣꯚꯔ ꯁꯥꯏꯖ ꯇꯥꯏꯞꯇꯁꯨ ꯂꯤꯠꯄ ꯌꯥꯕꯅꯤꯅ ꯑꯅꯤꯃꯛ ꯁꯥꯏꯖꯁꯦ ꯁꯨꯝ ꯆꯞ ꯃꯥꯟꯅꯅ ꯂꯧꯔꯛꯑꯦꯕꯀꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯖꯤꯟꯁꯀ ꯁꯦꯠꯄ ꯐꯖꯒꯗꯕ ꯐꯨꯔꯤꯠꯅꯤ ꯆꯞ ꯃꯥꯟꯅꯩ ꯃꯤꯌꯥꯒꯤꯅ ꯑꯁꯤꯒ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯤꯆꯦꯒꯤꯅ ꯑꯁꯤꯒꯤ ꯐꯤꯁꯦ ꯁꯨꯠꯁꯦ ꯑꯣꯏꯅ ꯂꯧꯔꯛꯑꯦ ꯄꯣꯂꯤꯁꯇꯔ ꯁꯨꯠ ꯑꯁꯤ ꯃꯆꯨꯁꯦ ꯐꯖꯕꯅꯤ ꯄꯦꯔꯨꯛ ꯃꯆꯨꯁꯦ ꯑꯩꯈꯣꯏ ꯁꯦꯠꯂꯒ ꯌꯥꯝꯅ ꯉꯧꯊꯣꯛꯀꯗꯕ ꯃꯆꯨꯗꯨꯅꯦꯕꯀꯣ ꯐꯠ ꯈꯟꯖꯜꯂꯛꯄ ꯄꯣꯠ ꯉꯥꯛꯇꯅꯤ ꯑꯗꯩꯗꯤ ꯍꯦꯟꯖꯥꯡ ꯅꯥꯄꯤ ꯑꯃꯁꯨ ꯂꯩꯕꯅꯤꯅ ꯑꯗꯩꯗꯤ ꯉꯔꯥꯡ ꯁꯨꯝ ꯊꯦꯡꯖ ꯆꯥꯅꯕꯒꯤ ꯄꯣꯠꯆꯩꯁꯤꯡꯁꯦ ꯁꯨꯝ ꯉꯁꯤ ꯂꯧꯅꯕ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯉꯥꯡ ꯌꯥꯎꯕꯅꯤꯅ ꯃꯊꯪ ꯆꯪꯉ ꯂꯧꯕꯗꯣ ꯋꯥꯏꯑꯦꯕꯀꯣ ꯄꯝꯕ ꯃꯤꯁꯨ ꯋꯥꯕ ꯃꯊꯪ ꯁꯤꯟꯅꯔ ꯄꯝꯕ ꯑꯗꯨꯃꯥꯏꯅ ꯆꯠꯂꯦ ꯑꯉꯥꯡꯁꯨ ꯑꯗꯨꯗꯩ ꯇꯨꯝꯃꯛꯑꯦ ꯋꯥꯔꯕꯅꯤꯅ ꯌꯥꯝ ꯀꯨꯏꯅ ꯆꯠꯄꯗꯣ ꯌꯥꯗꯦꯕ ꯄꯨꯕꯁꯦ ꯑꯗꯨꯒ ꯁꯤꯅ ꯑꯩꯈꯣꯏ ꯏꯕꯥꯏꯒꯤ ꯐꯨꯔꯤꯠ ꯑꯣꯏꯗꯣꯏꯅꯤ V2ꯗꯒꯤ ꯑꯣꯏꯅ ꯂꯧꯔꯛꯑꯦ ꯐꯤꯁꯨ ꯌꯥꯝꯅ ꯐꯩ ꯀꯂꯦꯛꯁꯟꯗꯣ ꯌꯥꯝ ꯈꯟꯕ ꯅꯨꯡꯉꯥꯏꯕꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯃꯃꯥꯒꯤꯁꯨ ꯐꯨꯔꯤꯠ ꯑꯅꯤꯈꯛ ꯀꯥꯂꯦꯟꯗ ꯁꯦꯠꯄ ꯅꯨꯡꯉꯥꯏꯅ ꯃꯃꯥꯗꯤ ꯊꯣꯛꯄ ꯈꯣꯠꯄ ꯌꯥꯝ ꯇꯧꯗꯕꯅꯤ나 ꯁꯨꯠꯀꯨꯝꯕ ꯍꯥꯞꯄꯁꯦ ꯃꯥꯗꯤ ꯁꯨꯝ ꯇꯥꯔꯒ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛꯁꯨ ꯁꯨꯝ ꯁꯦꯠꯆꯅꯕ ꯍꯥꯏꯅ ꯁꯤ ꯐꯨꯔꯤꯠꯁꯦ ꯑꯆꯧꯕ ꯈꯜꯂꯒ ꯂꯧꯔꯛꯏꯅꯦ
ꯃꯁꯥꯗꯣ ꯃꯈꯨꯠꯇꯣ ꯊꯥꯡꯒꯠꯂꯒ ꯐꯖꯅ ꯐꯨꯔꯤꯠꯇꯣ ꯂꯧꯊꯣꯛꯄ ꯅꯨꯡꯉꯥꯏꯖꯗꯕꯅꯤꯅ ꯈꯔ ꯕꯣꯔ ꯂꯥꯎꯕ ꯁꯦꯠꯂꯒ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯖꯕꯗꯣꯀꯣ ꯑꯗꯨꯗꯨꯅ ꯈ꯭ꯋꯥꯏ ꯑꯆꯧꯕ ꯈꯜꯂꯒ ꯁꯨꯃꯥꯏꯅ ꯂꯧꯕꯤꯔꯝꯒꯅꯤ ꯃꯁꯥꯁꯨ ꯆꯥꯎꯕꯅꯤꯅ ꯁꯨꯝ ꯆꯟꯈꯤꯗꯣꯏꯅꯤ ꯑꯩꯈꯣꯏꯅꯗꯤ ꯆꯥꯎꯋꯦ ꯍꯥꯏꯅ ꯈꯟꯖꯔꯦꯕꯀꯣ ꯀꯂꯔꯁꯦ ꯐꯖꯕꯅꯦ ꯑꯃꯅ ꯄꯤꯡꯛ ꯁꯤ ꯄꯤꯡꯛ ꯃꯆꯨꯁꯤꯁꯨ ꯌꯥꯝ ꯐꯖꯕꯅꯦ ꯁꯨꯃꯥꯏꯅ ꯂꯧꯔꯛꯑꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯨꯝ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯇꯦꯛ ꯃꯇꯦꯛ ꯁꯨꯝ ꯅꯝꯖꯔꯛꯑꯒꯦ ꯃꯌꯥꯝ ꯑꯁꯤꯗꯅ ꯆꯝꯐꯨꯠ ꯈꯔ ꯇꯧꯒꯦ ꯍꯥꯏꯅ ꯒꯥꯖꯔꯒ ꯗꯁꯀꯨꯁꯒ ꯀꯣꯕꯤꯒ ꯂꯣꯏꯔꯦ ꯆꯥꯝꯕ ꯍꯧꯖꯤꯛ ꯆꯝꯐꯨꯠꯀꯤ ꯀꯥꯝꯈ꯭ꯔꯅꯤ ꯃꯌꯥꯝ ꯑꯁꯤꯗꯅ ꯊꯥꯡꯖꯤꯡ ꯁꯤꯡꯖꯨ ꯁꯨꯅꯕꯒꯤ ꯑꯩꯅ ꯁꯣꯏꯕ ꯂꯣꯏꯔꯦꯕꯀꯣ ꯁꯤꯗ ꯏꯀꯥꯏꯊꯕꯤ ꯂꯩꯔꯦ ꯐꯗꯤꯒꯣꯝ ꯂꯩꯔꯦ ꯊꯥꯡꯖꯤꯡꯁꯤꯁꯨ ꯂꯣꯔꯦ ꯍꯥꯎꯔꯅꯤ ꯑꯃꯈꯛꯇꯪꯅꯤ ꯈꯤꯇꯪ ꯂꯣꯗꯕ ꯌꯥꯎꯔꯝꯃꯤꯁꯦꯀꯣ ꯑꯩꯈꯣꯏ ꯆꯦꯁꯨ ꯊꯥꯡꯖꯤꯡ ꯁꯤꯡꯖꯨ ꯑꯃ ꯇꯧꯔꯝꯃꯣ ꯍꯥꯏꯅ ꯃꯥꯅ ꯍꯥꯏꯔꯛꯄ ꯑꯣꯔꯗꯔꯁꯤꯡꯗꯨꯅꯦ ꯑꯩꯅ ꯊꯣꯡꯗꯔꯤꯁꯦꯀꯣ ꯃꯊꯦꯜ ꯌꯥꯝ ꯇꯧꯔꯨꯅꯨ ꯍꯥꯎꯅ ꯈꯔ ꯆꯥꯁꯤ ꯑꯩꯅ ꯃꯥꯅ ꯑꯄꯥꯝꯕꯗꯣ ꯍꯥꯏꯔꯛꯑꯒ ꯑꯗꯨꯅꯤ ꯇꯧꯕꯤꯒꯦ ꯇꯧꯔꯤꯁꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯉꯥꯁꯦ ꯇꯥꯎꯔꯒ ꯑꯣꯏꯅ ꯊꯣꯡꯉꯒꯦ ꯉꯥ ꯑꯇꯥꯎꯕꯁꯨ ꯆꯥꯗꯕ ꯀꯨꯏꯔꯦ ꯁꯨꯝ ꯇꯣꯏꯔ ꯊꯣꯡꯉꯤꯅꯦꯀꯣ ꯑꯗꯣ ꯁꯤꯗ ꯑꯂꯨꯒ ꯇꯣꯃꯦꯇꯣꯒ ꯇꯦꯖꯄꯇꯥ ꯁꯤꯡ ꯆꯅꯝ ꯇꯤꯜꯍꯧ ꯅꯥꯀꯨꯞꯄꯤ ꯂꯣꯏꯅ ꯁꯣꯏꯕ ꯂꯣꯏꯔꯦ ꯁꯤꯒ ꯁꯥꯃꯔꯣꯏ ꯂꯩꯔꯦ ꯁꯤꯗꯅ ꯍꯋꯥꯏ ꯊꯔꯥꯛ ꯂꯩꯔꯦ ꯈꯔꯀꯣ ꯑꯗꯣ ꯐꯗꯤꯒꯣꯝꯗꯤ ꯆꯥꯝꯗ꯭ꯔꯤ ꯍꯧꯖꯤꯛ ꯊꯣꯡꯕ ꯍꯧꯔꯒꯦ ꯑꯁ ꯉꯥꯁꯦ ꯐꯖꯔꯦ ꯃꯪꯒꯟꯁꯦ ꯉꯔꯥꯡ ꯇꯤꯡꯕ ꯀꯥꯍꯧꯔꯦ ꯑꯗꯣ ꯑꯩꯅ ꯐꯨꯠꯇꯣꯛꯑꯒ ꯌꯥꯔꯦ ꯄꯣꯞꯄꯦꯕꯀꯣ ꯉꯥ ꯇꯥꯎꯕ ꯍꯧꯒꯠꯂꯦ ꯈꯥꯡ ꯑꯆꯧꯕꯗꯣ ꯑꯣꯏꯅ ꯊꯣꯡꯉꯦ ꯈꯔ ꯃꯔꯥꯡ ꯀꯥꯏꯅꯀꯣ ꯅꯨꯡꯉꯥꯏꯅꯕ ꯃꯤꯁꯨ ꯌꯥꯝꯕꯅꯤꯅ ꯉꯥ ꯊꯣꯡꯕ ꯍꯧꯒꯠꯂꯦ ꯀꯩꯀꯩꯅꯣ ꯍꯥꯞꯈ꯭ꯔꯅꯤ ꯁꯣ ꯇꯧꯋꯦ ꯊꯥꯎꯁꯤꯗ ꯂꯧꯊꯣꯛꯑꯒꯦ ꯂꯣꯏꯔꯝꯗꯥꯏꯗ ꯑꯃꯨꯛ ꯍꯥꯞꯄꯦꯕꯀꯣ ꯉꯥ ꯇꯥꯎꯕꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯞꯄꯗꯣ ꯍꯥꯎꯕꯅꯦ ꯊꯥꯎ ꯂꯧꯊꯣꯛꯎꯔꯒ ꯁꯣꯛ ꯇꯧꯕꯁꯦ ꯃꯆꯨ ꯈꯔ ꯍꯥꯞꯄꯦ ꯍꯩꯖꯥꯡꯁꯨ ꯁꯧꯔꯛꯑꯦ ꯑꯩꯈꯣꯏ ꯆꯦ ꯍꯣꯏꯁꯨ ꯉꯥꯏꯍꯥꯛ ꯂꯩ ꯊꯣꯛꯂꯛꯑꯅꯤ ꯍꯥꯏꯌꯦ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤ ꯑꯩ ꯂꯣꯏꯕꯒ ꯆꯞ ꯆꯥꯟꯅꯔꯅꯤ ꯃꯌꯥꯝꯁꯤꯗꯅ ꯃꯪꯒꯟꯒ ꯌꯦꯟꯗꯦꯝꯒ ꯄꯨꯂꯩꯒ ꯏꯔꯣꯝꯕ ꯂꯩꯔꯦ ꯃꯍꯤ ꯀꯌꯥꯝꯅ ꯍꯥꯞꯇꯕꯤꯗ ꯍꯥꯎꯅ ꯈꯔ ꯂꯣꯟꯕꯅꯦ ꯑꯗꯨꯒ ꯐꯗꯤꯒꯣꯝ ꯍꯥꯞꯆꯜꯂꯦ ꯇꯤꯜꯍꯧ ꯃꯅꯥ ꯈꯔ ꯌꯥꯝ ꯁꯣꯏꯖꯜꯂꯦꯀꯣ ꯃꯌꯥꯝ ꯂꯣꯏꯔꯦ ꯉꯁꯤꯒꯤ ꯉꯥ ꯑꯇꯥꯎꯕ ꯊꯣꯡꯕ ꯃꯍꯥꯎꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯝꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯃꯌꯥꯝ ꯑꯁꯤꯗ ꯊꯥꯡꯖꯤꯡ ꯁꯤꯡꯖꯨ ꯁꯨꯕ ꯂꯣꯏꯔꯦ ꯍꯥꯎꯗꯧ ꯃꯥꯟꯗ꯭ꯔ ꯁꯛꯁꯦ ꯃꯔꯣꯏ ꯃꯄꯥꯡ ꯂꯣꯏꯅ ꯁꯨꯔꯕꯅꯤꯅ ꯃꯍꯥꯎ ꯂꯩꯅ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯃꯣꯔꯣꯛꯁꯨ ꯉꯁꯤꯁꯦ ꯈꯔ ꯁꯥꯔꯞ ꯇꯧꯍꯜꯂꯦ ꯆꯤꯆꯦ ꯍꯣꯏ ꯂꯥꯛꯇꯣꯏ ꯃꯌꯥꯝꯗꯣ ꯈꯔ ꯁꯥꯅ ꯆꯥꯅꯤꯡꯒꯗ꯭ꯔꯥ ꯍꯥꯏꯅꯀꯣ ꯑꯩꯈꯣꯏ ꯌꯨꯝꯗꯤ ꯁꯥꯅ ꯆꯥꯗꯕꯅꯤꯅ ꯑꯍꯟꯁꯨ ꯌꯥꯎꯕꯅꯤꯅꯀꯣ ꯁꯥꯍꯟꯗꯦꯕ ꯃꯣꯔꯣꯛꯁꯦ ꯑꯗꯣ ꯊꯥꯡꯖꯤꯡ ꯁꯤꯡꯖꯨꯁꯦ ꯁꯥꯏꯗꯇ ꯆꯥꯗꯣꯏꯅꯤ ꯃꯣꯔꯣꯛ ꯁꯥꯔꯞ ꯇꯧꯔꯒꯗꯤ ꯍꯥꯎꯕꯅꯦꯕꯀꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯂꯣꯏꯔꯦ ꯊꯣꯡꯕ ꯊꯥꯛꯄ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯦ ꯍꯣꯏ ꯂꯥꯛꯄ ꯉꯥꯏꯔꯤꯅꯤ ꯊꯣꯡꯕ ꯊꯥꯛꯄ ꯂꯣꯏꯔꯛꯄꯒꯤ ꯒ꯭ꯂꯣꯁꯤꯅ ꯍꯦꯟꯅ ꯄꯣꯁ ꯇꯥꯕꯅꯦ ꯃꯥꯏꯒꯁꯦ ꯅꯦꯆꯔꯦꯜ ꯒ꯭ꯂꯣꯅꯦꯕ ꯆꯥꯛꯈꯨꯝꯒꯤ ꯒ꯭ꯂꯣ ꯍꯥꯏꯇꯥꯔꯦ ꯃꯁꯝꯒꯁꯨ ꯐꯥꯕꯤꯗꯤ ꯑꯃꯨꯛ ꯁꯦꯝꯒꯅꯤ ꯑꯃꯨꯛ ꯐꯥꯅꯤ ꯆꯦꯆꯦ ꯁꯤꯌꯥ ꯂꯥꯛꯇꯣꯔꯦ ꯑꯩꯅ ꯃꯥꯁꯨ ꯔꯦꯗꯤ ꯑꯣꯏꯔꯦ ꯌꯧꯁꯨ ꯌꯧꯔꯛꯇꯣꯔꯦ ꯐꯨꯠꯕꯣꯜꯁꯨ ꯀꯟꯅ ꯊꯥꯔꯤ ꯁꯣꯝꯗ ꯌꯦꯡꯒꯦ ꯃꯆꯥ ꯌꯦꯡꯒꯦ ꯐꯖꯕ꯭ꯔꯥ ꯌꯦꯡꯒꯦ ꯁꯦ ꯃꯃꯥꯅ ꯑꯣꯟꯗꯧꯔꯣ ꯆꯠꯂꯁꯤ ꯆꯦꯆꯦ ꯁꯤꯌꯥ ꯂꯧꯔꯨꯁꯤ ꯂꯥꯛꯑꯣ ꯁꯦ ꯂꯥꯛꯑꯣ ꯂꯥꯛꯑꯕꯣ ꯑꯩ ꯆꯠꯂꯒꯦ ꯆꯠꯂꯦ ꯃꯃꯥ ꯆꯠꯂꯦ ꯃꯃꯥ ꯆꯠꯂꯦ ꯃꯃꯥ ꯆꯠꯂꯒꯦ 저거 살아. 저거 살봐. 저거 살봐. 라해. 여기래. 마. 무시래 오네. 떨보.
这他对了，这他对波萨的。到他当好人吗？到。好嘞，不给来了。这。Sa ko siya. Cho, lần nào có sao nào rồi? Tu. Không cho đâu, không cho. Rồi hai tao rồi. Sắc sana baloi na re. Esiaga, chúng nó tổng mình lấy xem. À, một phong sa dần đi phụ con. Sẽ nó ngay bả, cho ai đi làm phẳng. Sẽ sorry một hành đôi tao sẽ làm thủ này ăn na. Hành liền đặc tí, cứ mình chạy tao xem không? Aku dah cendri na. Mana nak cuka pisau À, cái. Bốc tất đồng chí đâu rồi nhé? Bốc tất đồng chí đâu rồi? Bốc tất biển đông tận. Mà may đây chụp quay vậy. Đâu ai vậy? May đây. Mà cái lòng công lạc tôi xin đi, tôi có tiền ta xa rồi để xây mà cái wow. Siye. Mama lebih, mama apa biar? Kan xa có không gì. Na, mà nó Thadoi se post kuta se. Wow, se dong nare. Asu sang sa se rồi á. bye Cái tần tần đồ máy này mà làm gì sẽ làm một cái hình một cái ngoài chứ tăng cũng nở bớt đã. lâu nữa một. Cái này cái gì đó, cái gì cái điện mental này, không có cái. 집이 잡으러. 아, cho cho. Đó phải đây hậu ra. bye bye. Phải đâu thuộc ra. Kalau kau tu ya. Sẽ đợi chứ. Cho. Nah, đúng rồi. Thế anh bảo rồi đi ngao rồi về piu ấy. Mama châu bị nè. Pro anh cái phụ được anh bị sao chơi không? Còn đây mua lao, anh bị sao rồi? Còn đây mua lao. Mama nó đây lao, anh bị sao rồi? Anh bị sao lao? Cái khu cái bài này, còn đây rồi. Còn lao ơi, xin ngồi đi cho sẽ đây chứ, bà tao sẽ đây đi bà.